Assalamualaikum marabsing ngasigi video asigi topic ase yamna ngakningai oiraba shahar Babel natraga Babylon gi matangdani hairiba shahar asi chahi lising mari manga mangda lairamlagasu magi matik magun ngasi su ningsingnari kanagumbana shahar asibu Hanging Garden of Babylon bu ningsinglaga saksoli aduga kanagumbana mafam asida kai taukheba farista ani Harut Marut puning singlaga Babylon ki history bu linari Babylon shahar asibu Taurat Injil Quran da tanatana atop dunia gi dharma kaya gi lairik tasu thengnai video sida shahar asigi matangda telapna naina jage shahar asi haujik ki oina Baghdad tagi khajik lapna laiba shaharni haujik ki marai chaithakre Euphrates turel ki torbandani Babel shahar asibu English na Babylon haina khangnakre shahar asida Hazrat Adam alayhi salam lairami amasung magi macha Kabil na Habil bu hatkibasu shahar asidani Babel natraga Babylon asi karamba matamdagi kanana semkibunu haibasigi matangda riwayat makhal mathil lay adubu Hazrat Isa gi matamdagi chahi lising mari mangdagi su shahar asigi matangda nainaba thengnai Hazrat Isa gi mang chaurakna chahi lising aniga chahum mangda alami khandanna Babel shahar asida hukumut tawrammi amasung Namrud ningthausu sagai asigi mioi oirammi mahakna mapuni haibagi dawa tawrammi amasung mahakna Hazrat Ibrahim bu mainungda langsillaga hatket hotnakhibani Hazrat Isa dagi chahi lising amaga chanipan mang adwaida Iraq ki ningthau Hammurabi na Babel shahar da magi konung oikirammi amasung makhal mathil ki building sagatlammi loinana isingi turel machasing tawhallammi loinana chaukhatpagi kham thengba yauhanki ningthau Hammurabi mating mathauna leiba oibata natana jadu bidya talismani ilimdasu ngamkhai wangna hairammi mahakna iramba Makasidate Hammurabi kauba lairik asibu matam kuinagi tungda lainungdagi phangki amasung haujik British Museum da lay matam hauki ningthau kaya haukirammi mathang tauduna kuldani hukumat ki matam yoraktuna ningthau Nabula shargi macha Bakhte Nasarna Babal da layangak lammi Bakhte Nasargi khutta Mishar gumna matik mathauna lairaba desh marai chaithaba tarammi Bakhte Nasarna magi thangnaba desh khuding khudum chalaba tungda Yahudi shingi shahar Jerusalem khudum chanduna Yahudi mayam amubu Babel shaharada phaduna purakhi adugi matungda adugi manungda Hazrat Daniel alayhi salam si yauraki Babel da danfa oiduna Yahudi singbu thabak suhallammi Bakhte Nasargi matamsi Babel shahargi oina yamna chaukhatpa matamni mahakna magi deski sen thum angamba Babel shahar semgat sagatpada sijinnakhirammi mana sem sakhiba singi manungda Hanging Garden of Babylon angakpa phangna phajarammi masi yamna mana nungsijaba matu gi damak sakibani Bakhte Nasargi matamasi larik laisu takpi tambibagi su matangda yamna maming chatkirammi Herodotus ki matunginna Bakhte Nasargi matamda Babel shaharda mi lakh taret tagi hena lairammi Bakhte Nasargi mang phawada Babel shahar ase Furat turel gi nongchuk maikei da khundarammi adubu mana maikei animakta shahar ase sandokpagi damak bridge Furat turel gi mathakta bridge ama saki chaukhatpagi haiba singbagi kham thenglaba Babel shahar da fattaba uktaba gi machal suna su lairammi shahar gi mangda jadu gi telis mati gi dukan sing lairammi numidang oirakpaga mahafil sajairammi amasung oktabi nupi singi mahafil taudana oktaba sajat jatnarammi amasung mapandagi lakpa mioi singi seba taunarammi Babel gi mioi sing but puja
ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒꯤ ꯗꯦꯕ ꯗꯦꯕꯤꯁꯤꯡꯒꯤ ꯃꯟꯗꯤꯔꯁꯤꯡ ꯑꯣꯛꯇꯕꯤꯁꯤꯡꯒꯤ ꯂꯩꯐꯝꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯇꯦ꯫ ꯆꯍꯤ ꯈꯨꯗꯤꯡ ꯃꯦꯂꯥ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯅꯨꯄꯤ ꯏꯟꯖꯣꯏ ꯇꯧꯕꯗ ꯑꯃꯅ ꯑꯃꯕꯨ ꯊꯤꯡꯅꯔꯝꯗꯦ꯫ ꯃꯇꯥꯡ ꯑꯃꯗ ꯕꯈꯇ ꯅꯁꯔꯒꯤ ꯃꯁꯨꯅꯨꯄꯤ ꯑꯃ ꯃꯦꯂꯥꯗꯨꯗ ꯏꯖꯠ ꯃꯥꯡꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯕꯥꯕꯤꯜ ꯁꯍꯔꯗ ꯒꯨꯍꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯒꯨꯍꯥ ꯑꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏ, ꯃꯁꯤ ꯖꯦꯜ ꯑꯃꯒꯨꯝꯕꯅꯤ ꯃꯗꯨꯗ ꯂꯥꯟꯗꯒꯤ ꯉꯝꯂꯒ ꯄꯨꯔꯛꯄ ꯗꯦꯕ ꯗꯦꯕꯤꯁꯤꯡ ꯊꯝꯂꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯤꯕ ꯊꯨꯞꯄ ꯃꯐꯝ ꯑꯣꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯒꯨꯍꯥ ꯑꯁꯤꯃꯛꯇ ꯍꯥꯔꯨꯠ ꯃꯥꯔꯨꯠ ꯀꯧꯕ ꯐꯔꯤꯁꯇꯥ ꯑꯅꯤ ꯀꯩꯗ ꯑꯣꯏꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯅ ꯀꯩꯗ ꯑꯣꯏꯕꯒꯤ ꯃꯔꯝꯗꯤ ꯏꯁꯔꯥꯏꯜ ꯔꯤꯋꯥꯌꯠꯀꯤ ꯃꯇꯨꯡꯏꯟꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯂꯥꯡꯗ ꯊꯨꯈꯤꯕꯗꯒꯤ ꯖꯤꯅꯥ, ꯌꯨ ꯑꯃꯁꯨꯡ ꯀꯇꯜ ꯇꯧꯔꯨꯕ ꯃꯔꯝꯗꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯒꯦ ꯏꯟꯁꯥꯜꯂꯥ꯫ ꯕꯈꯇ ꯅꯁꯔꯒꯤ ꯃꯇꯨꯡꯗ ꯕꯥꯕꯦꯜ ꯁꯍꯔ ꯏꯔꯥꯟꯒꯤ ꯅꯤꯡꯊꯧ ꯁꯥꯏꯔꯥꯁ ꯗ ꯒ꯭ꯔꯦꯠꯅ ꯃꯨꯟꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯍꯨꯀꯨꯃꯠ ꯃꯈꯥꯗ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯑꯂꯦꯛꯖꯥꯟꯗꯔꯅ ꯑꯃꯨꯛ ꯈꯨꯗꯨꯝ ꯆꯟꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯑꯂꯦꯛꯖꯥꯟꯗꯔ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤ꯫ ꯑꯂꯦꯛꯖꯥꯟꯗꯔꯒꯤ ꯃꯇꯨꯡꯗ ꯕꯥꯕꯦꯜ ꯁꯍꯔ ꯑꯁꯤ ꯕꯤꯗꯦꯁꯤ ꯅꯤꯡꯊꯧꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯈꯤ ꯑꯃꯁꯨꯡ ꯁꯍꯔ ꯑꯁꯤꯕꯨ ꯋꯥꯈꯜ ꯆꯨꯡꯁꯤꯟꯕ ꯋꯥꯠꯈꯤꯗꯨꯅ ꯑꯂꯦꯛꯖꯥꯟꯗ꯭ꯔꯤꯌꯥ, ꯑꯦꯊꯦꯟꯁ, ꯀꯨꯁꯇꯨꯟꯇꯨꯅꯤꯌꯥꯔꯣꯝꯗ ꯋꯥꯈꯜ ꯄꯤꯅꯈꯤ꯫ ꯇꯞꯅ ꯇꯧꯗꯨꯅ ꯕꯦꯕꯤꯂꯣꯟ ꯁꯍꯔ ꯃꯔꯥꯏ ꯆꯥꯏꯊꯈꯤ꯫ ꯑब्ꯕꯥꯁꯤ ꯈꯤꯂꯥꯐꯠꯀꯤ ꯃꯇꯝ ꯐꯥꯎꯕꯗ ꯕꯥꯕꯦꯜ ꯁꯍꯔꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯈꯛꯇ ꯃꯉꯥꯏꯈꯤꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯂꯩꯇꯕꯒꯨꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯕꯒꯗꯥꯗꯇꯒꯤ 65 ꯀꯤꯂꯣꯃꯤꯇꯔ ꯈꯛ ꯂꯥꯞꯅ ꯂꯩ꯫ ꯃꯇꯝꯗꯨꯒꯤ ꯑꯐꯥꯎꯕ ꯃꯟꯗꯤꯔ ꯅꯠꯇ꯭ꯔꯒ ꯈꯟꯗꯔꯥꯠ ꯗꯦꯕ ꯗꯦꯕꯤ ꯄꯨꯖꯥ ꯇꯧꯐꯝ ꯃꯗꯨꯗ ꯃꯉꯥꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯒꯤ ꯃꯣꯠ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯥꯖꯩ ꯃꯗꯨꯗꯤ ꯀꯌꯥꯃꯠꯀꯤ ꯃꯅꯥꯛꯇ ꯕꯥꯕꯦꯜ ꯁꯍꯔ ꯑꯁꯤ ꯑꯃꯨꯛ ꯆꯥꯎꯈꯠꯂꯛꯀꯗꯧꯔꯤ ꯑꯃꯁꯨꯡ ꯑꯐ ꯐꯠꯇꯕꯒꯤ ꯂꯥꯟ ꯀꯌꯥ ꯊꯦꯡꯅꯈꯤꯅꯤ ꯑꯁꯤꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯔꯤꯋꯥꯌꯠ ꯅꯤ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯐꯪꯕ ꯋꯥꯐꯝꯗꯨꯅꯤ, ꯑꯁꯦꯡꯕ ꯋꯥꯐꯝꯗꯤ अल्लाहꯇꯅ खंगे। अरे भाई, आप तो ऐसे ही जा रहे हैं, कम से कम एक लाइक तो चाहिए। इतना मुशक्क़त से आपके लिए ये वीडियो बनाया है आपकी जानकारी के लिए, तो कम से कम ये चैनल को भी सब्सक्राइब कर लेना चाहिए और अगर हो सके तो दूसरों को भी शेयर करना चाहिए। ये थैंक यू, ये हुई ना बात। थैंक यू।